Ngasi numida wairam phongkhiba paujal pausi adagi maruaba pau khara khangasaraka miyamda khudo damjage Kuki jo phurupna taliba demand sing center lengangna piroi haina ami sahana na hona na phongdokre Manipur da tholiba irang asiga mari lenina New Delhi da ikoikuidina Union Home Minister ami sana chair lawdana pangthokiba state asike security review meeting da Kuki jo phurupna taliba Chapre administration natraga Union territory sembagi matang center na khanaroi amadi Kuki jo singna taliba demand sing ase piroi haina na hona na phongdokre pangthokiba security review meeting aduda Manipur gi Governor Ajay Kumar Bala amadi Ministry of Home Affairs Government of India gi makok tongbo official sing charuk yaki hain official oiba paw asina phongdokle paw asina makhatara duna hai phangkiba security review meeting aduda Manipur gi Governor Ajay Kumar Bala na hauzik oidiba Manipur gi law and order gi phibam amadi makhatana Kuki jo community amadi Meitei community gi marakta pangthokadariba peace dialogue asiki matangda karamba stakeholder singna mifam asida yaholaga santi amasung rakhya puraknabagi anaba lambi ama yatnabagi matangda suggestion kaya thamki haide governor ge suggestion asi taraba matung Union Home Minister Ami Sana Kuki jo community singna taliba demand sing madu oina sapre administration nadraga Manipur dagi tokhaiba Union Territory sembagi wafam Central Government na kaidongnung da khanaroi amade Kuki jo singi demand asi piroi da badimani haina Union Home Minister na hongnana mifam aduda ningsingki Union Home Minister misana makatara duna mifam aduda yaukiba Ministry of Home Affairs ki makok tongbo official si Manipur gi Governor da hauji Home Ministry na suspension of operation suda lairiba Kuki Militant sing miyam mamangda thoktuna phongna khulai paiduna chatli haibagi official oiba information ministry asida leide madam aduna suda leiriba khulai paiba maintain sing ase makoi gi designated camp sing de lehenduna mirak tinba mafam sing da khulai paiduna chatpa thingada bani haina home ministry gi official sing amade Manipur gi governor da akanba instruction pi ki haide source asina makhatara dun hai kadigum home ministry gi warning asi suda leiriba Kuki Militant sing indaba taragadi makoi gi mathakta ain goiba sapchaba action lakhakade hainasu amisana directive pi ki hairi makhatara papauda operation sindurga mari lenana PM Modi na high level meeting pangthokre Indian Armed Forces signatory singi mathakta chathariba operation sindurga mari lenana ngarang athengbada Prime Minister Narendra Modi na chair lawjana high level meeting pangthokre PM Modi gi Delhi di laiba official resistance sa pangthokiba high level meeting aduda Defense Minister Rajnath Singha, National Security Advisor Ajay Dogal, Chief of Defense Staff CBS amasung Chief of the Indian Armed Forces Saruyaki haina official source amana phongdorakle ngarang pangthokiba high level meeting aduda Pakistan ngarang ayuk anganbada India gi location kungatarukte ete chatharakaraba tungonya na pangthokiba ne haide amaramda ngasi Foreign Secretary Bikram Misri Colonel Sofia Curesi amasung Wing Commander Biomika Singhana media singa unaduna hauji Pakistan amasung India gi marakta chathariba lal asigi matangda paudamki Bikram Ministry na haikibada hauji Pakistan India gi mathakta chatharakliba attacking achi yamna sathiba mawngda changsilapagum tawre amaramda Pakistan na chathakiba attacking manba footage social media da thagatuna Lal asigi matangda Pakistan India bu lan uhanba amade India bu asonba oina uhannaba thorang paikhalakli haiki amaramda India gi Foreign Secretary na haikibada Pakistan na chatharakliba thongsing asi sasinaba yumpham yaudaba image singda yumpham oiraga social media platform singda thagatuna India bu lan uhannaba honaba asi yamalebak chibani masi India na chapchana thengnagani haiki Wing Commander Biomika Singhana phongdokibada Pakistan na lana pau sandokuna Surakar amasung Sribag, Brahmov Space, Chandigarh da laiba Darangari gi artillery gun position amadi S-400 system Adampur airfield da ete chathaduna thugaikre hana sadokliba pau asi arambani haiki makhatarapa pau da MLA singna miyam gi apambagi matung inna leba ama semnaba haibasida tadrabadi pamdaba thodok sing tholakpa yai laisemba sanajawba
MLA singna miyamgi apambagi matung ina leiba ama semnaba haibasida tadrabadi pamdaba thodosing tholakpa yai haina Rajya Sabha gi MP Ningtholai Semba Sanajawbana phongdokre wafam asi Imphal East ki yumnam khunau awang leikaida MP Local Area Development Fund gi makhada nongna saba Golden Star Club ki building sangabagi tharamda saruk yaraduna MP Sanajawbana phongdokhibani ngasigi sangabagi tharam aduga mari lenina MP na makhata na haikibada sahi tare khundakpa angro Manipur warna singba akan balan kaya aikhoi mashal amaga lengje manadaba lusingbasingi marakta wakhal manarakta kaya asidagi thokhibani haibase puari na sakhini aduba haujiki mirol gi lusingbasingna masi khangdabagum tawri miyamna lusingba punchimbiro haina lauriba sida punchimbagi mahuta magi apamba tawraga leirabade miyamgi pendabana iholaklabade awaba oigani athubada lengak semnaba hotnabiu haikhe ngasigi tharam aduda saru yakhiba ijamgi president S Rajendro na haikibada aikhoi lengje manadrabade yeknaba thengnabada wagani MLA singi marakta puna thabak tawba ngamdabadagi lengak semba ngamdaba haibase tunggi mirol na haujik leiriba mihusing ngapirakloi lebaki luraba matam aside MLA masing kunga mathoi leire athubada lengak semlagani haina miyambo apangba sinaba hotnabiganu MLA singi marakta lengje manade haibase mapal tholaktabana fai punsilaga lengak semba ngamdrabade yeknabada khudong sabalongnabagi maram ohengani haiki tharam aduda yumnam khuna owang singlupki president SB Joy khundrakpam ZP member Usam Indra Kumar harau rok tangkham JP gi pradhan TS Indra Kumar se sarukyaki makhatarak poina kanglei paki mairagi pause degi maru oiba pau ama khangatjaraga miyamda khudo tamjage Indian Force singna Pakistan gi drone sing ngarang ahing kapthaki bagalonyana artillery cell sing thogai khrei USA na mapung oina thodang logduna India amadi Pakistan anigi marakta soknareba lal maikei animakta yanaba purakpadagi ngarang numidang pung 5 dagi ceasefire tawna kharabasu Pakistan ceasefire gi yanabagi wafam adu thugaidina ngarang numidang Jammu and Kashmir gi Baramulla district amadi line of control ga nakna leiba mafam singna drone attack sathaduna landarakhrei pawasina hai leba aniki marakta ceasefire chatnare haina laukthokhraba matung ngarang numidang pung 3:30 taba matamda Pakistan gi makedegi international border oidiba Ekhanur Rajouri Paranwala sector amadi RS Pura sector da artillery cell sing kapchin bagalonyana drone attack satharakli haide Pakistan gi makedegi satharakhiba attack aduda Jammu gi Samba district Srinagar gi Rajouri ge sector amasung Paranwala sector gi mafam singda chap manaba thong adumak satharakhi Pakistan chathakiba thong aduda India gi makedegi su handuna pakhumphiki India air defense system amadi Indian force na Pakistan gi drone sing kapthakiba galonyana artillery cell sing intercepted tawki haide Pakistan gi rujadaba thong aduda asawa phongdoraduna Jammu and Kashmir gi Chief Minister Omar Abdul Hara mafam aduda ceasefire leite Srinagar city da Pakistan landarapagi ahoba makol kaya dare Praja miyami painare air defense unit chingna position lobagalonyana Pakistan gi mathakta pakhumpigadabani haina phongdokhi India gi foreign secretary Brika Mirsina pawmi singa unaba amada phongdokhibada Bharat amadi Pakistan aniki marakta yanakhiba ceasefire gi wafam adu Pakistan ngakpa leitre masida India na taraina logde ceasefire thugadina Pakistan gi lami singna chatharakhiba attack aduda India gi lami singna matik chaba pakhumpiki oirakliba phibam asida India gi lami singna mikupna homchingna leire international border amadi LOC da Pakistan gi lami singna landaraklabadi madubo thengnanaba India gi force singda khangankhre haire National Security Advisor Ajit Doval gi makedegi su Chinese Foreign Minister Yang Yi amadi US gi mari lenaba singda Pakistan ceasefire violence tawre hana khangankhre mahangna makhata na phongdokhibada Paragam terrorist attack adugi dama India na tangai fadana counter terrorism action sing chathakibani lal haibasi India gi apamba na te hana su phongdokhi nakal amaramda Bharat amadi Pakistan anigi marakta lal sokna kharaba matung numit 6 ni gi matungda Kashmir beri da mahusagi punsida kharamakhe hanjilak pangamkhre Bharat amadi Pakistan anigi marakta ngarang ceasefire chathakraba matung ngarang numidang pung 12 taba matamdagi
Kashmir Valley air craft, missile amadi drone sing power ukibaga loinana khonjel su taba phangki hairi.